ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯋꯥꯡꯂꯩꯃ ꯃꯈꯨꯠ ꯑꯗꯨꯗ ꯀꯝꯕꯤ ꯃꯆꯥꯗꯨ ꯄꯥꯏꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯈꯣꯡ ꯃꯆꯥꯗꯨ ꯇꯞꯅ ꯊꯥꯡꯂꯤꯗꯨꯅ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯊꯥꯔꯤꯕ ꯂꯥꯡꯊ꯭ꯔꯩ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯀꯝꯕꯤ ꯑꯗꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯊꯝꯂꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯃꯦꯡꯒ꯭ꯔꯨꯞ ꯑꯗꯨ ꯈꯖꯤꯛ ꯆꯥꯏꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯃꯥꯕꯨ ꯄꯨꯅꯦꯝꯖꯩ꯫ ꯍꯥ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯏꯕꯨꯡꯉꯣ, ꯉꯁꯤ ꯀꯧꯕ ꯅꯣꯡꯁꯣꯏ ꯏꯃꯥ ꯄꯥꯕ ꯑꯅꯤꯅ ꯃꯥꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥꯕꯨ ꯆꯠꯄꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ꯫ ꯏꯃꯥ ꯄꯥꯕ ꯑꯃꯗꯤ ꯑꯕꯣꯛꯄꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ ꯂꯩꯖꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ꯫ ꯃꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ꯫ ꯅꯁꯨꯅ ꯄꯨꯅꯦꯝꯖꯔꯤ, ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯁꯣꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯋꯥꯡꯂꯩꯃ ꯏꯃꯨꯡꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯨꯒꯤ ꯃꯇꯧ ꯎꯔꯒ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯍꯤꯗꯥꯛꯐꯨ ꯑꯃ ꯊꯛꯇꯨꯅ ꯅꯣꯛꯃꯤ ꯌꯦꯡꯂꯝꯕ ꯄꯤꯁꯛ ꯃꯥꯁꯨ ꯃꯁꯨꯕꯨ ꯀꯧꯖꯔꯛꯏ꯫ ꯏꯕꯣꯛꯀꯤ ꯂꯩꯃ, ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ? ꯂꯣꯏꯔꯦꯕꯣ, ꯆꯥꯛꯃꯨꯛ ꯊꯣꯡꯂꯔꯣꯏꯗꯣꯏꯅꯤ꯫ ꯑꯕꯣꯛꯀꯤ ꯍꯤꯗꯥꯛꯁꯦ ꯑꯃꯒ ꯍꯜꯂꯝꯃꯨꯔꯕꯣ? ꯌꯥꯔꯦꯗ, ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯧꯔꯤꯅꯣ? ꯑꯕꯣꯛ ꯏꯟꯁꯥꯡ ꯁꯦꯝꯕꯤꯒꯦ꯫ ꯑꯕꯣꯛ, ꯏꯪꯈꯣꯜ ꯁꯥꯅꯤꯡ ꯊꯣꯡꯖꯤꯜꯂꯒꯦ, ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ꯫ ꯑꯣ, ꯍꯪꯗꯅ ꯀꯥꯟꯅꯗꯦ, ꯍꯪꯒꯥꯝ ꯍꯥꯏꯗꯨꯅꯤꯅꯦ꯫ ꯍꯣꯏ ꯑꯕꯣꯛ, ꯑꯗꯣ ꯍꯪꯒꯥꯝ ꯑꯣꯏꯔꯁꯨ ꯅꯁꯨ ꯍꯥꯎꯅ ꯊꯣꯡꯒꯦ ꯌꯦꯡꯉꯣ ꯑꯕꯣꯛ꯫ ꯄꯥꯕꯅ ꯐꯥꯔꯛꯄ ꯎꯀꯥꯕꯤ ꯑꯔꯧꯕꯗꯨ ꯊꯥꯛꯂꯒ ꯊꯣꯡꯗꯣꯏꯅꯤ꯫ ꯍꯪꯒꯥꯝ ꯊꯣꯡꯕꯗ ꯈꯨꯕꯤ ꯆꯤꯛꯈꯥꯏꯍꯟꯗꯣꯏꯅꯤ꯫ ꯏꯁ, ꯑꯕꯣꯛꯇꯤ ꯑꯗꯨꯗꯤ ꯇꯤꯟꯗꯨꯝ ꯆꯨꯝꯃꯤꯗ꯫ ꯏꯁꯨ ꯏꯕꯦꯟꯅꯦ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯗꯨꯗꯤ꯫ ꯍꯣꯏ ꯑꯕꯣꯛ, ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯅꯤ, ꯄꯥꯕꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯅꯅꯥꯎꯁꯨ ꯁꯪꯒꯣꯝ ꯇꯣꯠꯂꯒ ꯆꯥꯒꯦ ꯍꯥꯏꯔꯅꯤ꯫ ꯏꯃꯥ ꯄꯥꯕꯒꯤ ꯊꯝꯈ꯭ꯔꯒ ꯑꯕꯣꯛ ꯀꯩꯒ ꯍꯥꯎꯅ ꯆꯥꯊꯣꯛꯑꯁꯤ꯫ ꯁꯨꯃꯥꯡꯗꯨ ꯄꯨꯊꯣꯛꯂꯒ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯁꯤ ꯑꯕꯣꯛ꯫ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ, ꯍꯪꯒꯥꯝꯗꯣ ꯄꯨꯊꯣꯔꯛꯂꯣ꯫ ꯏꯕꯣꯛꯀꯅꯦ ꯃꯪꯒꯣꯜꯁꯤꯗ ꯃꯟꯊꯣꯛꯂꯁꯤ꯫ ꯍꯣꯏ ꯑꯕꯣꯛ, ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯋꯥꯡꯂꯩꯃ꯫ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯪꯒꯥꯝ ꯈꯔ ꯄꯨꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯕꯣꯛ, ꯁꯤꯗ ꯂꯩꯔꯦ, ꯃꯜꯂꯁꯤ꯫ ꯑꯗꯣ ꯑꯕꯣꯛꯇꯤ ꯃꯤꯠ ꯐꯠꯇꯕꯅꯤꯅ ꯇꯤꯟ ꯌꯥꯎꯕ ꯑꯃ ꯎꯔꯣꯏꯀꯣ ꯑꯕꯣꯛ? ꯎꯅꯤꯗ, ꯑꯕꯣꯛꯁꯤ ꯇꯤꯟ ꯐꯥꯎꯗꯤ ꯎꯔꯤꯌꯦ꯫ ꯑꯔꯥꯞꯄ ꯎꯗꯕꯒꯤ ꯋꯥꯅꯤ, ꯑꯅꯛꯄꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯏꯗ꯫ ꯍꯣꯏ, ꯑꯗꯣ ꯑꯕꯣꯛ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨꯀꯣ ꯑꯕꯣꯛ꯫ ꯅꯍꯥꯟ ꯑꯕꯣꯛꯅ ꯂꯤꯕꯤꯕ ꯐꯋꯣꯏꯕꯤ ꯂꯩꯔꯦꯝꯕꯤꯒꯤ ꯋꯥꯔꯤꯗꯣ, ꯑꯗꯣ ꯑꯩ ꯈꯪꯂꯅꯤ꯫ ꯉꯁꯤꯁꯨ ꯑꯅꯧꯕ ꯑꯃ ꯂꯤꯕꯤꯌꯨꯀꯣ꯫ ꯂꯤꯕꯤꯅꯤ꯫ ꯀꯔꯤ ꯋꯥꯔꯤ ꯇꯥꯅꯤꯡꯕꯒꯦꯅꯦ ꯅꯪꯕꯣ? ꯑꯗꯨꯕꯨꯔꯣ ꯑꯕꯣꯛ, ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯂꯥꯡꯊ꯭ꯔꯩ ꯄꯥꯝꯕꯤ ꯑꯁꯦ, ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯩ ꯍꯥꯏꯕꯗꯣ, ꯑꯕꯣꯛꯅ ꯑꯗꯨ ꯂꯤꯕꯤꯌꯣ ꯑꯕꯣꯛ꯫ ꯃꯒꯨꯟ ꯂꯩꯈ꯭ꯔꯕꯤ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯂꯥꯡꯊ꯭ꯔꯩꯅꯤ꯫ ꯏꯁꯨꯅ ꯈꯪꯅꯤꯡꯂꯕꯗꯤ ꯑꯕꯣꯛꯅ ꯂꯤꯕꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯡꯂꯩꯃꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯅꯧꯕꯤ ꯃꯥꯒꯤ ꯀꯩꯊꯦꯜ ꯆꯠꯅꯕ ꯊꯣꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯋꯥꯡꯂꯩꯃ, ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯂꯨꯈꯤꯒꯦꯀꯣ꯫ ꯅꯪ ꯑꯕꯣꯛꯀ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯃꯥ꯫ ꯄꯤꯁꯛꯅ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪ ꯆꯠꯇꯧꯔꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯐꯔꯦ, ꯆꯠꯂꯨꯔꯣ꯫ ꯑꯗꯨꯒꯅꯦ, ꯆꯥꯛ ꯆꯥꯕꯗꯣ ꯃꯇꯝ ꯆꯥꯅ ꯍꯟꯖꯤꯜꯂꯛꯎꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯉꯁꯤꯗꯤ ꯄꯣꯠꯁꯤꯠ ꯐꯕ ꯑꯣꯏꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤ ꯄꯤꯁꯛꯇ ꯈꯨꯔꯨꯝꯂꯛꯏ꯫ ꯍꯣꯏ, ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯅꯅꯦ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯅꯃꯧ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯧꯄꯥꯗꯣ ꯇꯨꯝꯍꯧꯔꯤꯕꯅꯤ꯫ ꯃꯥ ꯍꯧꯒꯠꯂꯛꯂꯒ ꯏꯃꯥꯅ ꯁꯪꯒꯣꯝ ꯁꯦꯝꯗꯨꯅ ꯊꯝꯂꯝꯂꯕꯅꯤꯀꯣ, ꯑꯗꯨ ꯈꯔ ꯄꯤꯊꯛꯎ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯇꯅꯧꯕꯤ ꯈꯥꯎꯗꯨ ꯄꯥꯏꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯆꯠꯈꯤꯕ ꯌꯦꯡꯂꯒ ꯋꯥꯡꯂꯩꯃ ꯃꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯍꯧꯔꯤ꯫ ꯑꯕꯣꯛ, ꯑꯕꯣꯛꯅ ꯐꯝꯂꯝꯕ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝꯁꯦ ꯑꯕꯣꯛ ꯃꯁꯥ ꯁꯣꯟꯖꯤꯜꯂꯦ ꯍꯥꯏꯅ ꯏꯃꯥꯅ ꯑꯃꯨꯛ ꯐꯝꯃꯤ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯏꯃꯥꯅ ꯁꯣꯟꯖꯤꯜꯂꯛꯂꯒ ꯑꯩꯅ ꯑꯃꯨꯛ ꯐꯝꯍꯧꯗꯣꯏꯔꯣ ꯑꯕꯣꯛ? ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ꯫ ꯍꯣ ꯑꯗꯨꯗꯨꯅꯦ, ꯍꯌꯦꯡ ꯑꯕꯣꯛꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯅꯃꯥ ꯅꯆꯥ ꯈꯟꯅꯍꯧꯔꯣ꯫ ꯑꯕꯣꯛ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ꯫ ꯑꯕꯣꯛꯁꯤꯃ ꯁꯤꯕꯗ ꯍꯥꯏꯂꯩ, ꯀꯤꯖꯗ꯭ꯔꯥ ꯈꯪꯗꯦꯕ꯫ ꯑꯩꯗꯤ ꯁꯤꯕꯁꯦ ꯌꯥꯝ ꯀꯤꯖꯩ ꯑꯕꯣꯛ꯫ ꯌꯥꯔꯦꯁꯤ, ꯉꯥꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯅꯨ,
ꯆꯥꯛꯁꯤ ꯊꯣꯡꯂꯔꯣ ꯏꯕꯣꯛꯁꯨ ꯆꯥꯛꯈꯨꯝꯗ ꯃꯩ ꯉꯥꯏꯍꯥꯛꯇ ꯇꯤꯛꯀꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯣꯏ ꯑꯕꯣꯛ ꯑꯁꯨꯝ ꯉꯥꯡꯅꯔꯝꯂꯒ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯩꯊꯦꯜꯗꯅꯤ ꯇꯅꯧꯕꯤ ꯃꯥꯒꯤ ꯄꯣꯠꯐꯝꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯃꯥꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯄꯣꯠ ꯌꯣꯟꯕ ꯍꯧꯏ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯆꯥꯎꯔꯁꯅꯥ ꯀꯩꯊꯦꯜꯗꯅꯤ ꯇꯅꯧꯕꯤ ꯃꯥꯅ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯂꯨꯛꯃꯥꯏ ꯑꯗꯨꯗꯅ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯀꯕꯣꯛ ꯑꯐꯥꯕ ꯀꯕꯣꯛ ꯃꯨꯔꯤ ꯀꯕꯣꯛ ꯑꯈꯤꯡꯕ ꯂꯥꯂꯨ ꯀꯥꯡꯁꯨꯕꯤ ꯍꯥꯃꯩꯕꯣꯟ ꯂꯩꯕꯥꯛ ꯍꯋꯥꯏ ꯍꯩꯉꯥꯟ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯟꯕ ꯀꯌꯥꯃꯔꯨꯝ ꯌꯣꯜꯂꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯏ ꯀꯨꯞꯇꯨꯅ ꯁꯥꯔꯤꯕ ꯁꯪ ꯑꯗꯨꯗ ꯄꯤꯁꯛꯅ ꯐꯝꯂꯝꯕ ꯄꯣꯠꯐꯝ ꯁꯔꯨꯛ ꯑꯗꯨꯗꯅꯤ ꯇꯅꯧꯕꯤꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯐꯝꯂꯤꯕ ꯀꯩꯊꯦꯜ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯁꯨꯅꯕ ꯌꯣꯜꯂꯛꯄ ꯃꯔꯝꯅ ꯅꯤꯡꯊꯧꯅ ꯁꯥꯔꯤꯕ ꯀꯩꯊꯦꯜ ꯑꯗꯨ ꯃꯈꯣꯏ ꯄꯣꯠꯐꯝ ꯐꯝꯕꯤ ꯄꯨꯝꯅꯃꯛ ꯐꯝꯕꯗꯤ ꯀꯣꯟꯅꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯁꯥꯒꯤ ꯄꯣꯠꯐꯝ ꯂꯩꯖꯗꯕ ꯈꯔꯗꯤ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯁꯪ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯃꯥꯏꯗꯗꯨꯃꯛ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯝꯗꯨꯅ ꯌꯣꯟꯕꯁꯨ ꯌꯥꯎꯅꯔꯝꯃꯤ ꯑꯁꯨꯝꯅ ꯑꯦꯟꯁꯥꯡ ꯂꯂꯣꯟꯕꯤ ꯑꯃꯗꯤ ꯂꯦꯝꯂꯩ ꯉꯥ ꯑꯇꯦꯛꯄ ꯂꯂꯣꯟꯕꯤ ꯈꯔꯅ ꯃꯁꯤ ꯄꯣꯠꯐꯝ ꯁꯦꯝꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯉꯝ ꯑꯉꯝꯕ ꯌꯣꯟꯅꯔꯛꯂꯕꯗ ꯑꯆꯠ ꯑꯋꯣꯡꯁꯤꯡꯁꯨ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯅꯩ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯆꯨꯝꯅꯒꯤ ꯀꯩꯊꯦꯜ ꯁꯪ ꯑꯗꯨꯗ ꯏꯟꯁꯥꯡ ꯑꯃꯗꯤ ꯉꯥ ꯑꯇꯦꯛꯄ ꯌꯣꯜꯂꯤꯕꯤ ꯃꯈꯣꯏ ꯈꯔꯗꯤ ꯄꯣꯠꯁꯤꯠ ꯍꯟꯊꯩ ꯀꯩꯊꯦꯜ ꯐꯝꯂꯤꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯣꯝꯕꯤ ꯃꯥꯒꯤ ꯄꯣꯠꯐꯝ ꯊꯪꯅꯔꯤꯕ ꯑꯄꯥꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯏꯆꯦ ꯑꯄꯥꯕꯤ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ ꯑꯩꯒꯤ ꯂꯨꯛꯃꯥꯏꯁꯦ ꯃꯆꯤ ꯂꯦꯡꯗꯦꯝꯃꯤ ꯏꯕꯦꯝꯃ ꯇꯣꯝꯕꯤꯌꯥ ꯅꯆꯦꯒꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯥꯡꯖꯤꯡꯁꯤꯡꯗꯣ ꯂꯣꯏꯈ꯭ꯔꯦ ꯀꯣꯕꯤ ꯂꯩ ꯑꯗꯒꯤ ꯇꯦꯛꯅꯧꯋꯥꯟꯕꯤ ꯈꯔ ꯁꯤꯗ ꯃꯉꯥꯏꯔꯦ ꯏꯆꯦ ꯑꯄꯥꯕꯤ ꯑꯩꯒꯤ ꯍꯪꯒꯥꯝꯁꯤꯗꯤ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯦ ꯑꯂꯨ ꯑꯉꯥꯡꯕꯤ ꯑꯗꯒꯤ ꯌꯣꯡꯆꯥꯛꯁꯤꯁꯨ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯇꯧꯔꯤꯁꯦ ꯏꯃꯥ ꯏꯕꯦꯝꯃ ꯃꯥꯏꯅ ꯁꯤꯖꯅꯤꯗ ꯉꯥꯏꯕꯗ ꯀꯜꯂꯨ ꯇꯨ ꯍꯥꯏꯅꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯁꯣꯝꯗ ꯆꯪꯂꯛꯂꯦꯗꯣ ꯑꯁꯤꯗꯅꯦ ꯍꯦꯛꯇ ꯌꯣꯟꯁꯤꯜꯂꯨ ꯏꯕꯦꯝꯃ ꯍꯣꯏ ꯏꯆꯦ ꯑꯩ ꯍꯦꯛꯇ ꯌꯣꯜꯍꯧꯔꯒꯦ ꯍꯥꯏꯅꯔꯤꯉꯩ ꯃꯩꯅꯣꯃꯥꯁꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯏꯕꯦꯝꯃ ꯑꯂꯨ ꯑꯉꯥꯡꯕꯤꯁꯤꯕꯨ ꯀꯌꯥꯅꯣ ꯍꯣ ꯇꯥꯗ ꯌꯥꯝꯕ ꯅꯠꯇꯦꯗ ꯂꯨꯄꯥ 2 ꯈꯛꯇꯅꯤ ꯂꯧꯕꯤꯔꯣ ꯇꯥꯗ ꯑꯁꯛ ꯌꯥꯝ ꯐꯖꯕꯅꯦ ꯂꯨꯄꯥ 2 ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯥꯔꯤꯕ ꯄꯣꯠꯐꯝ ꯑꯁꯤꯗꯗꯤ ꯂꯨꯄꯥ 1 ꯈꯛꯇ ꯍꯥꯏꯌꯧꯏꯗ ꯇꯥꯗ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯑꯂꯨꯁꯤꯒ ꯑꯩꯒꯤꯁꯤꯒꯗꯤ ꯃꯥꯟꯅꯗꯤꯌꯦ ꯑꯩꯒꯤꯁꯤꯗꯤ ꯈꯔ ꯆꯥꯎꯕꯅꯤ ꯑꯗꯨꯒꯤꯅꯤ ꯇꯥꯗ ꯑꯁ ꯅꯪꯒꯤꯁꯤ ꯇꯥꯡꯉꯤꯗ ꯑꯩꯕꯨ ꯑꯁꯣꯝꯗꯒꯤ ꯂꯩꯔꯨꯕꯅ ꯐꯗꯣꯏ ꯃꯥꯜꯂꯤꯗ ꯍꯥꯏꯅꯔꯤꯉꯩ ꯃꯆꯤ ꯑꯃꯗ ꯊꯥꯗꯨꯅ ꯐꯝꯂꯤꯕꯤ ꯊꯥꯔꯣ ꯃꯩꯅꯣꯕꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯍꯣ ꯇꯥꯗ ꯌꯥꯅꯤꯌꯦ ꯁꯣꯝꯗ ꯂꯥꯛꯄꯤꯌꯣ ꯍꯣꯡꯅ ꯄꯤꯊꯣꯛꯀꯦ ꯎ ꯃꯣꯔꯣꯛꯀꯥꯁꯨ ꯍꯥꯞꯇꯣꯛꯀꯦ ꯍꯥꯏꯔꯤꯗꯨ ꯇꯥꯕꯗ ꯃꯩꯅꯣꯃꯥꯁꯨ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯍꯨꯟꯗꯣꯛꯂꯝꯂꯒ ꯊꯔꯣꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯆꯠꯈꯤ ꯇꯣꯝꯕꯤ ꯃꯈꯣꯏꯗꯧ ꯊꯤꯠꯂꯗꯨꯅ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ ꯃꯁꯤꯒꯤ ꯊꯥꯔꯣ ꯍꯥꯏꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯑꯁꯦ ꯑꯩꯅ ꯌꯣꯟꯖꯒꯦ ꯈꯟꯕꯁꯦ ꯑꯃꯨꯛ ꯍꯨꯈ꯭ꯔꯦꯅꯦꯁꯦ ꯃꯁꯛ ꯑꯁꯤꯒ ꯉꯝꯃꯤꯗꯀꯣ ꯀꯔꯤ ꯂꯩꯋꯥꯠꯄꯤ ꯋꯥꯕꯨ ꯁꯥꯟꯅꯕꯅꯣ ꯈꯪꯗꯦꯅꯦ ꯍꯩꯈ꯭ꯔꯦ ꯀꯦꯊ ꯁꯤꯟꯅꯕꯅ ꯃꯦꯊ ꯁꯤꯟꯅꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯨꯈ꯭ꯔꯕ ꯀꯨꯆꯨꯁꯤꯗ ꯃꯅꯥꯗ ꯌꯥꯜꯂꯤꯕ ꯅꯥꯔꯤ ꯑꯁꯤꯒ ꯃꯈꯣꯏ ꯃꯈꯥꯗ ꯐꯝꯕꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯊꯛꯇ ꯐꯝꯖꯕꯁꯤꯡꯁꯦ ꯄꯣꯠꯁꯤꯠ ꯂꯣꯏꯅ ꯍꯟꯊꯍꯜꯂꯕꯅꯤ ꯑꯄꯥꯕꯤꯁꯨ ꯇꯣꯝꯕꯤꯒꯤ ꯋꯥ ꯇꯥꯕꯗ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ ꯏꯕꯦꯝꯃ ꯇꯣꯝꯕꯤꯌꯥ ꯁꯥꯎꯔꯨꯅꯨ ꯇꯧꯕꯒꯤꯕꯨꯗꯤ ꯃꯈꯣꯏ ꯃꯈꯥꯗ ꯐꯝꯕꯤ ꯏꯟꯁꯥꯡ ꯌꯣꯟꯕꯤꯁꯤꯡꯁꯦ ꯈꯤꯇꯤ ꯍꯦꯜꯂꯕꯅꯤ ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯦ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯅ ꯅꯣꯡꯃ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯃꯁꯝ ꯑꯁꯦ ꯐꯣꯏꯗꯠꯂꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯣ ꯊꯔꯣꯃꯥꯁꯨ ꯁꯣꯝꯗ ꯃꯩꯅꯣꯟꯗ ꯃꯥꯒꯤ ꯏꯟꯁꯥꯡ ꯑꯗꯨ ꯌꯣꯟꯁꯤꯜꯂꯤ ꯁꯦ ꯇꯥꯗꯒꯤ ꯄꯣꯠ ꯆꯩ ꯁꯣꯝꯗ ꯂꯩꯖꯔꯦ ꯁꯦꯜꯗꯨ ꯂꯨꯄꯥ 1 ꯍꯥꯏꯕꯅꯤꯀꯣ ꯏꯕꯦꯝꯃ ꯍꯣꯏ ꯇꯥꯗ ꯂꯨꯄꯥ 1 ꯈꯛꯇ ꯄꯤꯕꯤꯔꯝꯃꯣ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯅꯪꯕꯨ ꯎ ꯃꯣꯔꯣꯛ ꯍꯥꯞꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯄꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯑꯔꯦꯝ ꯑꯄꯥꯁꯦ ꯍꯥꯞꯀꯦ ꯇꯥꯗ ꯁꯦ ꯎ ꯃꯣꯔꯣꯛ ꯑꯃ ꯍꯥꯞꯂꯒꯦꯀꯣ ꯇꯥꯗ 2ꯗꯁꯨ ꯁꯨꯅ ꯍꯥꯞꯄꯣꯏꯗꯕ ꯇꯥꯗ ꯑꯩ ꯎ ꯃꯣꯔꯣꯛ 2 ꯍꯥꯞꯀꯦ ꯍꯥꯏꯈꯤꯗꯤꯌꯦ ꯎ ꯃꯣꯔꯣꯛ ꯍꯥꯞꯀꯦꯗ ꯍꯥꯏꯖꯕꯅꯤ ꯑꯇꯩ ꯏꯟꯁꯥꯡ ꯂꯧꯕꯤꯈꯤꯗꯣꯏꯔꯥ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯒ ꯃꯥꯟꯅꯕ ꯉꯝꯖꯕ ꯅꯠꯇꯦ ꯍꯣꯏ ꯌꯥꯝ ꯁꯤꯠꯍꯧꯔꯣ ꯑꯩꯒꯤꯗꯤ ꯁꯤꯅꯤ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯩꯅꯣ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯤ ꯃꯦꯝꯆꯧꯕꯤ ꯃꯥꯁꯨ ꯊꯔꯣꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯊꯔꯣ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯏꯃꯥ ꯂꯩꯔꯦꯝꯕꯤ ꯀꯧꯁꯤꯟꯕ ꯑꯃꯁꯦ ꯅꯪꯉꯣꯟꯗ ꯃꯃꯤꯠꯀ ꯐꯩꯅ ꯌꯦꯡꯂꯤꯁꯤ ꯌꯦꯡꯉꯣ ꯀꯅꯥꯅꯣ ꯏꯆꯦ ꯃꯦꯝꯆꯧꯕꯤ ꯇꯨ ꯃꯊꯛꯇ ꯐꯝꯕꯤ ꯇꯣꯝꯕꯤ ꯑꯁꯦ ꯌꯦꯡꯖꯁꯅꯨꯗ ꯏꯆꯦ
ꯃꯐꯝꯁꯦ ꯀꯩꯊꯦꯜꯅꯤ ꯑꯩꯁꯨ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯂꯤꯕꯅꯤ ꯑꯉꯝ ꯑꯉꯝꯕ ꯁꯦꯠꯅꯗꯨꯅ ꯌꯣꯟꯗꯧꯅꯤ ꯀꯩꯅꯣ ꯊꯥꯔꯣ ꯑꯩꯉꯣꯟꯗ ꯃꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯃꯇꯤꯛ ꯂꯩꯗꯅ ꯍꯧꯔꯛꯂꯕꯗꯤ ꯃꯁꯝ ꯑꯁꯦ ꯍꯦꯛꯇ ꯐꯣꯏꯗꯠꯀꯗꯧꯅꯤ ꯃꯦꯝꯆꯧꯕꯤꯅ ꯑꯗꯨꯕꯨꯗꯤ ꯏꯕꯦꯝꯃ ꯃꯣꯏ ꯃꯊꯛ ꯀꯥꯡꯕꯨꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯏꯆꯦꯁꯨ ꯃꯈꯣꯏꯁꯦ ꯃꯁꯝ ꯐꯣꯏꯅꯤꯡ ꯂꯩꯔꯤꯕꯅꯤ ꯍꯣ ꯑꯗꯨꯅꯤ ꯏꯆꯦ ꯈꯠꯅꯕ ꯍꯧꯔꯛꯂꯕꯗꯤ ꯍꯦꯛꯇ ꯊꯣꯝꯗꯠꯅꯒꯗꯕꯅꯤ ꯏꯆꯦ ꯃꯥꯅꯤ ꯊꯣꯝꯗꯠꯅꯗꯧꯅꯤ ꯑꯁꯨꯝꯅ ꯃꯊꯛꯀꯤ ꯁꯪꯗ ꯐꯝꯂꯤꯕ ꯏꯟꯁꯥꯡ ꯌꯣꯟꯕꯤꯁꯤꯡꯒ ꯃꯈꯥꯗ ꯐꯝꯂꯤꯕ ꯏꯟꯁꯥꯡ ꯌꯣꯟꯕꯤꯁꯤꯡ ꯑꯗꯨꯒ ꯄꯣꯠ ꯁꯤꯠꯂꯤ ꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯂꯝꯃꯤ ꯂꯥꯟꯕꯗꯤ ꯀꯅꯥꯅꯁꯨ ꯀꯅꯥꯗ ꯂꯥꯟꯕ ꯅꯠꯇꯦ ꯃꯥꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯏꯟꯁꯥꯡ ꯅꯥꯄꯤꯗꯨ ꯁꯤꯠꯈꯤꯅꯕ ꯍꯣꯠꯅꯖꯕ ꯈꯛꯇꯅꯤ ꯁꯣꯝꯗꯅ ꯇꯅꯧꯕꯤ ꯃꯥꯒꯤ ꯄꯣꯠꯐꯝ ꯃꯈꯥꯗꯨꯗ ꯏꯟꯁꯥꯡ ꯌꯣꯜꯂꯤꯕꯤ ꯏꯕꯦꯝꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯏꯕꯦꯝꯃꯨ ꯉꯁꯤꯒꯤ ꯄꯣꯠꯁꯤꯠꯄꯨ ꯀꯝꯗꯧꯒꯦ ꯇꯅꯧꯕꯤꯌꯥ ꯉꯁꯤꯗꯤ ꯏꯆꯦꯁꯦ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯃꯥꯅ ꯆꯥꯟꯕꯤꯔ ꯃꯥꯜꯂꯤꯅꯦꯍꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯐꯅꯌꯥꯝꯅ ꯄꯨꯔꯛꯄꯅꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯁꯤꯠꯈ꯭ꯔꯦ ꯅꯪꯁꯨ ꯀꯔꯤꯅꯣ ꯈꯔ ꯂꯩꯈꯣꯗꯅ ꯏꯆꯦ ꯍꯣꯡꯅ ꯄꯤꯒꯦ ꯍꯣꯏ ꯏꯆꯦ ꯂꯧꯈꯤꯒꯦ ꯆꯦꯡꯒꯨꯝ ꯅꯥꯔꯤꯜꯗꯣ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯃꯗꯨ ꯑꯩ ꯂꯧꯔꯒꯦ ꯏꯆꯦ ꯑꯁꯤꯗꯔꯣ ꯑꯇꯩꯗꯤ ꯍꯋꯥꯏ ꯊꯔꯥꯛꯇꯨꯒ ꯈꯔ ꯄꯤꯕꯤꯔꯛꯎ ꯏꯆꯦ ꯑꯗꯨꯅ ꯌꯥꯔꯅꯤꯗ ꯃꯣꯏ ꯃꯄꯥꯁꯨ ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯅ ꯆꯠꯊꯣꯛꯅꯔꯕꯅꯤꯅ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯌꯥꯝꯅ ꯊꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯑꯩꯁꯦ ꯑꯗꯨꯕꯨ ꯇꯦꯛ ꯇꯧꯗꯅ ꯐꯗꯤꯒꯣꯝ ꯑꯂꯨ ꯑꯉꯥꯡꯕꯤ ꯀꯣꯕꯤ ꯇꯤꯜꯍꯧ ꯃꯔꯨ ꯀꯥꯕꯤ ꯑꯗꯨꯒ ꯍꯪꯒꯥꯝ ꯈꯔꯗꯤ ꯊꯥꯖꯤꯜꯂꯦ ꯑꯋꯥꯠꯄꯁꯤꯡꯗꯨꯅ ꯀꯩꯊꯦꯜꯁꯤꯗꯒꯤ ꯁꯝꯕ ꯍꯥꯏꯗꯨꯅꯤ ꯏꯆꯦ ꯃꯥꯅꯤ ꯁꯦ ꯅꯪꯒꯤ ꯏꯟꯁꯥꯡꯁꯦ ꯈꯥꯎꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯀꯌꯥꯗꯤ ꯊꯣꯛꯂꯦ ꯑꯗꯨꯗꯤ ꯂꯨꯄꯥ 4 ꯊꯣꯛꯂꯦ ꯑꯗꯣ ꯌꯥꯔꯤꯁꯦ ꯂꯨꯄꯥ 3ꯇꯪ ꯍꯦꯛ ꯊꯅꯝꯂꯣ ꯍꯣꯏ ꯑꯗꯨꯗꯤ ꯏꯆꯦ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯏꯆꯦꯗꯤ ꯂꯩꯕꯤꯍꯧꯈꯤꯗ꯭ꯔꯥ ꯏꯆꯦꯗꯤ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ ꯅꯪ ꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ ꯑꯣ ꯐꯔꯦ ꯍꯟꯖꯔꯣ ꯑꯗꯨꯗꯤ ꯏꯆꯦ ꯅꯅꯥꯎ ꯑꯃꯨꯛ ꯀꯨꯝꯂꯦꯀꯣ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯒꯤ ꯄꯣꯠꯐꯝ ꯉꯥꯏꯍꯥꯛ ꯊꯣꯛꯂꯝꯂꯒ ꯇꯅꯧꯕꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝꯅꯤ ꯇꯅꯧꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ ꯄꯤꯁꯛꯁꯨ ꯃꯥꯒꯤ ꯃꯁꯨ ꯋꯥꯡꯂꯩꯃ ꯑꯃꯗꯤ ꯀꯣꯔꯧ ꯃꯆꯥꯒ ꯐꯛ ꯑꯃꯗ ꯊꯥꯗꯨꯅ ꯐꯝꯂꯤ ꯐꯤ ꯑꯃꯣꯟꯕ ꯃꯆꯥ ꯑꯃꯅꯁꯨ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯋꯥꯡꯂꯩꯃ ꯃꯕꯣꯛꯄꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯕꯣꯛ ꯉꯁꯥꯏꯒꯤ ꯂꯥꯡꯊ꯭ꯔꯩꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕꯤꯔꯣꯕꯣ ꯑꯩ ꯇꯥꯅꯤꯡꯉꯤ ꯃꯆꯦꯅ ꯍꯥꯏꯔꯦ ꯁꯥꯔꯗꯅ ꯀꯣꯔꯧ ꯃꯆꯥꯁꯨ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩꯁꯨ ꯇꯥꯅꯤ ꯃꯀꯨꯒꯨꯝꯅ ꯂꯥꯎꯔ ꯃꯃꯤꯠ ꯃꯆꯥꯗꯨꯅ ꯇꯒꯨꯞ ꯄꯥꯡꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯐꯤꯅ ꯈꯨꯝꯖꯤꯟꯗꯨꯅ ꯃꯁꯨ ꯅꯨꯄꯥꯅ ꯂꯩꯔꯤꯕ ꯃꯇꯧ ꯎꯕꯗ ꯄꯤꯁꯛ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯣꯏ ꯂꯤꯔꯒꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯔꯣꯀꯣ ꯋꯥꯡꯂꯩꯃꯅ ꯍꯣꯏ ꯑꯕꯣꯛ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕ ꯃꯥꯅ ꯂꯥꯏ ꯅꯨꯔꯥ 8ꯄꯨ ꯁꯦꯝꯈꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯃꯁꯨ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯂꯤꯕ ꯍꯧꯔꯛꯏ ꯂꯋꯥꯏ ꯂꯥꯡꯊ꯭ꯔꯩ ꯈꯣꯡꯅꯦꯝꯕꯤ ꯈꯨꯔꯛ ꯂꯥꯡꯊ꯭ꯔꯩ ꯇꯅꯧꯕꯤ ꯁꯤꯡꯒꯦꯜ ꯃꯅꯥ ꯇꯥꯕꯗꯤ ꯑꯣꯛ ꯃꯌꯥ ꯃꯥꯟꯕ ꯂꯩ ꯂꯩꯔꯥꯡ ꯃꯄꯥꯜꯇꯕꯨ ꯌꯦꯡꯂꯨꯔꯒ ꯌꯥꯊꯤꯟ ꯄꯣꯔꯣꯡ ꯃꯥꯟꯕ ꯂꯩ ꯂꯩꯔꯥꯡ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯈꯨꯠ ꯊꯤꯟꯕꯨ ꯌꯦꯡꯂꯕꯗ ꯑꯗꯨꯉꯩ ꯍꯩ ꯆꯥꯛꯀꯤ ꯃꯇꯝꯗ ꯆꯤꯉꯨ ꯁꯂꯥꯏꯔꯦꯟ ꯃꯥꯅ ꯂꯥꯏ ꯅꯨꯔꯥ 8ꯄꯨ ꯁꯦꯝꯈꯤ ꯁꯛꯇ ꯆꯪꯈꯣꯜꯂꯕꯤ ꯂꯥꯏ ꯅꯨꯔꯥ 8ꯇꯤ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯗꯨꯅ ꯆꯤꯉꯨ ꯁꯂꯥꯏꯔꯦꯟ ꯃꯐꯝꯗ ꯖꯒꯣꯏ ꯈꯨꯊꯦꯛꯄꯨ ꯊꯧꯒꯜ ꯇꯧꯖꯕꯅ ꯄꯦꯟꯖꯕꯕꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯀꯣꯔꯧ ꯅꯣꯡꯒꯥꯁꯣꯏ ꯂꯌꯥꯝꯅ ꯍꯔꯥꯎ ꯃꯤꯅꯣꯛꯄꯨ ꯇꯝꯗꯨꯅ ꯈꯣꯌꯨꯝ ꯆꯤꯉꯨ ꯁꯂꯥꯏꯔꯦꯜꯒꯤ ꯁꯪꯒꯥꯏꯗꯕꯨ ꯇꯤꯜꯂꯛꯈꯤ ꯂꯌꯥꯝ ꯀꯌా ꯇꯤꯜꯂꯕꯗ ꯂꯩꯔꯦꯝꯕꯤ 8ꯃꯛꯄꯨ ꯍꯔꯥꯎ ꯈꯨꯊꯦꯛ ꯀꯠꯅꯕ ꯆꯤꯉꯨ ꯁꯂꯥꯏꯔꯦꯟ ꯃꯥꯅ ꯈꯪꯍꯟꯈꯤ ꯈꯣꯌꯨꯝ ꯂꯌꯥꯃꯥꯡꯗ ꯖꯒꯣꯏ ꯈꯨꯊꯦꯛꯄꯨ ꯇꯝꯂꯅꯤ ꯈꯪꯂꯕꯗ ꯂꯩꯔꯦꯝꯕꯤ 8ꯅ ꯑꯊꯣꯏ ꯅꯥꯄꯜꯕꯨ ꯀꯥꯔꯗꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛꯄꯨ ꯇꯝꯕ ꯍꯧꯔꯛꯈꯤ ꯅꯥꯄꯜ ꯃꯥꯅ ꯍꯦꯃꯟꯈꯤꯕꯅ ꯂꯩꯔꯦꯝꯕꯤ 8ꯅ ꯖꯒꯣꯏ ꯈꯨꯊꯦꯛꯄꯨ ꯇꯝꯕꯗꯤ ꯈꯣꯡꯂꯣꯟ ꯀꯥꯏꯕ ꯍꯧꯔꯛꯂꯦ ꯃꯇꯧꯁꯤ ꯎꯕꯗ ꯏꯀꯥꯏ ꯅꯪꯂ ꯆꯤꯉꯨ ꯁꯂꯥꯏꯔꯦꯟ ꯃꯥꯅ ꯑꯁꯥꯎ ꯄꯔꯩꯕꯨ ꯍꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯂꯩꯔꯦꯝꯕꯤꯗꯤ ꯅꯈꯣꯏ 8ꯃꯛ ꯋꯥꯡꯂꯩ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯒꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯈꯣꯡꯒꯨꯝꯈ꯭ꯔꯣ ꯂꯩꯔꯩꯕꯥꯛ ꯑꯁꯤꯗ ꯅꯈꯣꯏ ꯑꯃꯠꯇ ꯂꯩꯔꯒꯅꯨ ꯍꯥꯏ ꯅꯥꯄꯜꯅ ꯌꯣꯝꯗꯨꯅ ꯖꯒꯣꯏ ꯈꯣꯡꯂꯣꯟꯕꯨ ꯀꯥꯏꯅ ꯈꯨꯊꯦꯛ ꯇꯝꯂꯨꯕꯤ ꯂꯩꯔꯦꯝꯕꯤ 8ꯃꯛ ꯁꯂꯥꯏꯔꯦꯜꯒꯤ ꯌꯋꯥꯜ ꯇꯥꯕꯗ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯂꯩꯔꯦꯝꯕꯤ 8ꯅ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯕꯗ ꯁꯂꯥꯏꯔꯦꯜ ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯃꯤꯆꯩꯔꯛꯂꯝꯃꯤ ꯍꯥꯏ ꯂꯩꯔꯦꯝꯕꯤ 8 ꯅꯈꯣꯏ ꯏꯀꯥꯏ ꯅꯥꯏꯗ꯭ꯔꯤꯕ꯭ꯔꯥ ꯁꯂꯥꯏꯔꯦꯜ ꯑꯩꯒꯤ ꯌꯥꯊꯪꯕꯨ ꯀꯔꯤ ꯑꯣꯏꯅ ꯇꯥꯕꯒꯦ ꯆꯠꯂꯣ ꯃꯥꯂꯦꯝ ꯇꯥꯏꯕꯪꯗ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯒꯤ ꯀꯨꯝꯈ꯭ꯔꯣ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡꯒꯤ ꯃꯃꯥꯡꯗ
ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠ ꯏꯀꯥꯏ ꯐꯤꯔꯨꯛꯄꯨ ꯈꯨꯝꯂꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯄꯤꯔꯥꯡꯕ ꯏꯍꯧꯗꯨꯅ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯈꯣꯌꯨꯝ ꯃꯇꯤꯛ ꯆꯥꯎꯕ ꯁꯤꯡꯎ ꯁꯂꯥꯏꯔꯦꯜ ꯃꯥꯒꯤ ꯌꯥꯊꯪ ꯑꯣꯏꯈꯤꯕꯅ ꯇꯤꯜꯂꯤꯕ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯀꯅꯥꯝꯇꯅ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯄꯨ ꯈꯥꯝꯕ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯈꯣꯡꯒꯨꯝꯂꯛꯄꯅ ꯂꯪꯊꯥ ꯂꯝꯂꯦꯟꯕ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯩꯄꯥꯛꯇ ꯄꯣꯛꯆꯕꯤ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯇꯤ ꯅꯤꯡꯉꯝꯗꯕꯅ ꯊꯜꯂꯗꯨꯅ ꯑꯇꯤꯌꯥꯗꯕꯨ ꯌꯦꯡ ꯃꯈꯨꯠ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯆꯤꯡꯎ ꯁꯂꯥꯏꯔꯦꯜ ꯃꯥꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯇꯦꯡꯊꯥꯖꯈꯤ꯫ ꯍꯥꯗ ꯆꯤꯡꯎ ꯁꯂꯥꯏꯔꯦꯜꯒꯤ ꯑꯊꯣꯏꯕ ꯅꯃꯣꯝ ꯂꯥꯡꯂꯦꯟ ꯇꯔꯦꯠꯄꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯒꯦ? ꯂꯪꯖꯈꯤꯕ ꯄꯨꯝꯕꯕꯨ ꯀꯣꯛꯄꯤꯗꯨꯅ ꯅꯃꯣꯝ ꯂꯥꯡꯂꯦꯟ ꯇꯔꯦꯠꯄꯨ ꯉꯥꯛꯄꯤꯔꯣꯒꯕ ꯃꯇꯧ ꯀꯔꯝꯅ ꯆꯤꯡꯎ ꯁꯂꯥꯏꯔꯦꯜ ꯂꯩꯄꯥꯛꯇ ꯑꯃꯨꯛ ꯇꯤꯟꯖꯕ ꯐꯪꯒꯅꯤ ꯇꯥꯛꯄꯤꯔꯣꯅꯦ ꯑꯊꯣꯏꯕ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯀꯤ ꯃꯄꯥꯎ ꯇꯥꯕꯗ ꯆꯤꯡꯎ ꯁꯂꯥꯏꯔꯦꯜ ꯃꯥꯅ ꯂꯥꯏꯔꯩꯄꯥꯛꯇꯒꯤꯕꯨ ꯌꯦꯡꯂꯛꯄꯗ ꯋꯥꯡꯅ ꯂꯣꯏꯕꯤꯁꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯜꯗ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯆꯕꯕꯨ ꯎꯔꯛꯂꯝꯃꯤ꯫ ꯆꯤꯡꯎ ꯁꯂꯥꯏꯔꯦꯜ ꯃꯥꯗꯤ ꯑꯁꯥꯎ ꯈꯝꯕꯤ ꯃꯩ ꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯗꯨꯝ ꯁꯥꯎꯅ ꯑꯇꯤꯌꯥ ꯊꯛꯇꯒꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯃꯛ ꯅꯥꯞꯄꯁꯦ ꯂꯣꯏ ꯅꯤꯛꯅ ꯇꯥꯖꯧꯍꯩ꯫ ꯑꯊꯣꯏ ꯅꯥꯄꯜꯅ ꯌꯣꯝꯂꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯈꯣꯏ ꯇꯔꯦꯠꯀꯤꯅꯤ ꯍꯥꯏꯅ ꯈꯣꯌꯨꯝ ꯑꯣꯏꯕ ꯑꯩꯅ ꯀꯔꯤꯁꯨ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯍꯩ꯫ ꯃꯄꯨ ꯑꯩꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯒꯤ ꯇꯨꯕꯨꯝ ꯈꯔ ꯑꯁꯤ ꯑꯣꯏꯅ ꯂꯧꯖꯧꯍꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯎ ꯁꯂꯥꯏꯔꯦꯜ ꯃꯥꯅ ꯁꯅꯥ ꯍꯛꯆꯥꯡꯗꯒꯤ ꯇꯨꯕꯨꯝ ꯈꯔꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯂꯪꯊꯔꯛꯂꯝꯃꯤ꯫ ꯆꯤꯡꯎ ꯃꯥꯒꯤ ꯇꯨꯕꯨꯝꯗꯤ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯇꯝꯅ ꯂꯩꯅ ꯂꯩꯅ ꯇꯥꯔꯛꯄꯗ ꯅꯥꯄꯤ ꯄꯥꯟꯗꯣꯡ ꯑꯣꯏꯅꯕꯨ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯅꯥꯄꯤ ꯄꯥꯟꯗꯣꯡ ꯃꯅꯥ ꯑꯗꯨꯕꯨ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯈꯨꯕꯥꯝ ꯌꯥꯗꯨꯅ ꯑꯣꯛꯈꯤ꯫ ꯈꯨꯕꯥꯝꯅꯨꯡꯗ ꯇꯥꯍꯧꯗꯕ ꯈꯔꯅ ꯂꯥꯏꯖ ꯏꯁꯤꯡꯗꯕꯨ ꯇꯥꯈꯤ꯫ ꯆꯤꯡꯎ ꯁꯂꯥꯏꯔꯦꯜ ꯑꯊꯣꯏꯕ ꯑꯃꯨꯛꯁꯨ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯄꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯈꯣꯏ ꯇꯔꯦꯠꯃꯛꯅ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯒꯤ ꯂꯛꯇꯕꯨ ꯇꯤꯟꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯇꯨꯕꯨꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯌꯥꯝ ꯂꯛꯇ ꯇꯤꯟꯕ ꯁꯛꯆꯔꯣ꯫ ꯌꯥꯋꯥ ꯑꯁꯤ ꯁꯤꯡꯒꯣꯏꯔꯝꯂꯒ ꯆꯤꯡꯎ ꯁꯂꯥꯏꯔꯦꯜ ꯃꯥꯅ ꯑꯇꯤꯌꯥ ꯂꯩꯆꯤꯜ ꯐꯤꯃꯥꯏꯕꯨ ꯈꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯇꯤ ꯊꯃꯣꯏ ꯁꯣꯛꯅꯕꯨ ꯇꯦꯡꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯃꯛ ꯇꯦꯡꯊꯥꯗꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕ ꯃꯔꯝꯅ ꯂꯥꯏ ꯅꯨꯔꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯣꯏꯅꯧ ꯏꯇꯥ ꯇꯔꯨꯛꯃꯛ ꯆꯤꯡꯎ ꯃꯥꯅ ꯄꯤꯔꯛꯄ ꯁꯤꯡꯉꯦꯜ ꯃꯥꯕꯨ ꯌꯦꯡ ꯊꯃꯣꯏ ꯄꯦꯟꯊꯣꯛꯅ ꯂꯥꯏ ꯅꯨꯔꯥ ꯑꯩꯈꯣꯏ ꯇꯔꯦꯠꯃꯛꯅ ꯂꯩꯅꯥ ꯑꯁꯤꯕꯨ ꯈꯨꯕꯥꯝꯅꯨꯡꯗ ꯌꯦꯞꯇꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯕꯕꯨ ꯁꯛꯅꯕ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯁꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯌꯥꯋꯥ ꯇꯥꯕꯗ ꯂꯥꯏ ꯅꯨꯔꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯣꯏꯅꯧ ꯏꯇꯥ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯆꯤꯡꯎ ꯃꯥꯅ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯪꯊꯔꯛꯄꯗ ꯂꯩꯅ ꯂꯩꯅ ꯇꯥꯔꯛꯏ ꯍꯥꯏꯕꯒꯤ ꯀꯣꯂꯣꯏꯕꯨ ꯂꯧꯔꯒ ꯂꯥꯡꯊꯔꯩ ꯃꯤꯡꯒꯧꯔꯝꯂꯒꯦ꯫ ꯍꯌꯦꯡ ꯇꯨꯡꯂꯝꯆꯠꯇ ꯅꯥꯃꯨꯄꯣꯡ ꯑꯣꯏꯕꯁꯤꯡꯅ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯃꯥꯕꯨ ꯂꯥꯡꯊ꯭ꯔꯩ ꯍꯥꯏꯅ ꯈꯪꯅꯍꯧꯔꯁꯅꯨ꯫ ꯈꯣꯏꯅꯧ ꯏꯇꯥ ꯈꯨꯕꯥꯝꯅꯨꯡꯗ ꯇꯥꯕ ꯁꯤꯡꯉꯦꯜ ꯃꯥꯕꯨꯅ ꯈꯨꯔꯛ ꯂꯥꯡꯊ꯭ꯔꯩ ꯍꯥꯏꯅ ꯃꯤꯡꯒꯧꯔꯁꯤ꯫ ꯂꯥꯏꯖ ꯏꯁꯤꯡꯗ ꯇꯥꯕ ꯑꯁꯤꯕꯨꯅ ꯏꯁꯤꯡ ꯂꯥꯡꯊ꯭ꯔꯩ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯂꯝꯗ ꯇꯥꯕꯅ ꯅꯣꯡꯄꯣꯛ ꯂꯥꯡꯊ꯭ꯔꯩ ꯍꯥꯏꯅ ꯀꯣꯂꯣꯏꯔꯁꯤ ꯏꯇꯥ꯫ ꯋꯥꯐꯝ ꯑꯁꯤꯗ ꯖꯒꯣꯏ ꯁꯥꯕꯤ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯃꯛ ꯍꯣꯌꯥꯔꯗꯨꯅ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯑꯃꯃꯝ ꯈꯨꯔꯛꯇꯕꯨ ꯌꯦꯞꯇꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛꯄꯨ ꯇꯝꯈꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯎ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯑꯍꯨꯝꯗꯪ ꯂꯩꯍꯨꯝ ꯇꯝꯕꯗꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯆꯠꯅꯔꯛꯏ꯫ ꯂꯥꯅ ꯂꯥꯡꯊ꯭ꯔꯩꯕꯨ ꯃꯃꯩ ꯃꯀꯣꯛ ꯎꯅ ꯌꯣꯝꯃꯤ꯫ ꯂꯩꯌꯣꯝ ꯑꯁꯤ ꯈꯣꯌꯨꯝ ꯑꯣꯏꯕꯁꯤꯡꯒꯤ ꯂꯩꯌꯣꯝꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯩ꯫ ꯂꯩꯌꯣꯝ ꯑꯁꯤꯕꯨ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯝꯒꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯈꯣꯌꯨꯝ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯑꯃꯥꯏꯕꯤꯁꯤꯡꯅ ꯂꯥꯡꯊ꯭ꯔꯩ ꯃꯥꯕꯨ ꯈꯨꯔꯛꯇ ꯌꯦꯞꯇꯨꯅ ꯅꯍꯥꯟꯅꯣꯡ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯂꯥꯡꯊ꯭ꯔꯩ ꯃꯥꯕꯨ ꯈꯨꯔꯛꯇ ꯌꯦꯞꯇꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯖꯔꯒ ꯂꯩꯌꯥꯝꯂꯛꯇ ꯇꯤꯟꯕ ꯁꯛꯈꯤ ꯃꯇꯧꯕꯨ ꯂꯧꯔꯒ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯤꯁꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯕꯒꯨꯝ ꯂꯤꯔꯝꯃꯤ ꯃꯥꯒꯤ ꯃꯁꯨ ꯑꯅꯤꯗ꯫ ꯋꯥꯡꯂꯩ ꯃꯁꯨ ꯃꯕꯣꯛꯄꯨ ꯌꯦꯡꯗꯨꯅ ꯍꯪꯖꯔꯛꯏ꯫ ꯕꯣ ꯑꯗꯨꯗꯤ ꯂꯥꯡꯊ꯭ꯔꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯨꯞꯀꯤ ꯑꯣꯏꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯂꯩꯅꯤꯀꯣ? ꯃꯥꯅꯤ ꯃꯥꯅꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯊꯥꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯕꯣꯛꯀꯤ ꯂꯩꯃ ꯂꯩꯁꯦꯝ ꯅꯨꯡꯁꯦꯝꯗꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯇꯅ ꯂꯩꯔꯛꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅꯂꯣꯟꯗ ꯌꯥꯎꯔꯛꯂꯕ ꯁꯤꯡꯉꯦꯜ ꯃꯍꯥꯛ ꯉꯁꯤꯗꯤ ꯑꯋꯥꯕ ꯏꯄꯥꯛꯇꯕꯨ ꯇꯥꯔꯦꯗꯣ꯫ ꯅꯨꯡꯁꯤꯕꯤꯕ ꯌꯣꯛꯈꯠꯄꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯋꯥꯠꯂꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯟꯊꯔꯛꯂꯦ꯫ ꯅꯤꯡꯊꯤꯅ ꯌꯣꯛꯈꯠꯄꯤꯍꯧꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯨꯠꯈꯤꯗꯨꯅ ꯃꯃꯤꯡꯇ ꯑꯣꯏꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯀꯣꯔꯧ ꯃꯆꯥꯅ ꯑꯗꯨꯗꯤ ꯕꯨꯕꯣꯛ ꯍꯌꯦꯡ ꯂꯥꯡꯊꯩ ꯑꯍꯨꯝ ꯊꯥꯒꯦ ꯑꯩꯅ꯫ ꯂꯥꯡꯊꯩ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯏꯁꯨ ꯇꯣꯝꯕꯥꯎ ꯂꯥꯡꯊ꯭ꯔꯩ ꯍꯥꯏꯌꯨꯅꯦ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯅꯧꯕꯤ ꯃꯅꯦꯝꯕꯨ ꯀꯧꯖꯔꯛꯏ꯫ ꯏꯃꯥ
ꯆꯥꯛ ꯂꯣꯏꯔꯦ ꯊꯤꯖꯔꯛꯂꯒꯦ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯊꯣꯛꯄꯤꯔꯣ ꯊꯤꯔꯣ ꯏꯁꯨ ꯏꯕꯦꯟ ꯄꯨꯟꯅ ꯆꯥꯔꯒꯦ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯆꯠꯂꯨ ꯅꯪ ꯄꯥꯕꯁꯨ ꯀꯧꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯄꯤꯁꯛꯀꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯇꯅꯧꯕꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯂꯨꯛꯃꯥꯏ ꯍꯥꯡꯗꯣꯛꯇꯨꯅ ꯄꯣꯠ ꯌꯣꯟꯕ ꯑꯃꯨꯛꯁꯨ ꯍꯧꯏ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯑꯗꯨ ꯐꯝꯂꯤꯉꯩ ꯈꯪꯍꯧꯗꯅ ꯃꯤ ꯈꯠꯅꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯊꯥꯔꯣ ꯈ꯭ꯋꯥꯡꯁꯦꯠꯀ ꯁꯦꯠꯂꯗꯨꯅ ꯄ꯭ꯔꯞ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯌꯥꯡꯅ ꯍꯦꯛꯇ ꯂꯥꯎꯏ ꯍꯦ ꯇꯧꯉꯝꯕꯤ ꯇꯣꯝꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯟꯁꯥꯡ ꯂꯩꯖꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯀꯧꯊꯣꯛꯇꯨꯅ ꯅꯪꯉꯣꯟꯗꯒꯤ ꯑꯣꯏꯅ ꯂꯩꯍꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯉꯣꯟꯗꯒꯤ ꯑꯣꯏꯅ ꯂꯩꯍꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯇꯣꯝꯕꯤꯅ ꯀꯔꯤ ꯅꯪꯁꯨ ꯉꯔꯥꯡ ꯑꯩꯉꯣꯟꯗꯒꯤ ꯏꯟꯁꯥꯡ ꯂꯩꯖꯒꯦ ꯆꯪꯂꯛꯄ ꯅꯨꯄꯥꯗꯨ ꯅꯪꯅ ꯀꯧꯊꯣꯛꯇꯨꯅ ꯅꯪꯒꯤ ꯏꯟꯁꯥꯡ ꯌꯣꯟꯁꯤꯜꯂꯤꯕꯗꯨꯗꯤ ꯃꯐꯝꯁꯦ ꯀꯩꯊꯦꯜꯅꯦ ꯀꯩꯊꯦꯜ ꯑꯉꯝꯕ ꯁꯦꯠꯇꯅ ꯌꯣꯟꯅꯒꯗꯧꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ ꯏꯕꯦꯝꯃ ꯍꯥꯏꯗꯥꯏꯅꯦ ꯍꯦ ꯆꯤꯜꯍꯩꯕꯤ ꯇꯧꯉꯝꯕꯤ ꯅꯪꯒꯤ ꯏꯟꯁꯥꯡꯗꯨꯗꯤ ꯇꯥꯡꯉꯦ ꯍꯥꯏꯗꯅ ꯃꯤꯅ ꯂꯩꯕꯤꯗꯕ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯟꯁꯥꯡ ꯂꯩꯒꯦ ꯆꯪꯁꯤꯟꯖꯔꯛꯄ ꯃꯤꯗꯨꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯅꯪꯉꯣꯟꯗꯒꯤ ꯂꯩꯍꯟꯕ ꯈꯪꯂꯕ꯭ꯔꯥ ꯏꯕꯦꯝꯃ ꯑꯩꯕꯨ ꯇꯧꯉꯝꯕꯤ ꯀꯥꯏꯅ ꯍꯦ ꯇꯧꯉꯝꯕꯤꯅꯤ ꯅꯪꯅꯤꯅꯦ ꯈꯪꯂꯕ꯭ꯔꯥ ꯅꯃꯤꯠ ꯅꯃꯥꯏꯗꯨꯅ ꯇꯥꯃꯈꯩ ꯌꯦꯛꯁꯤꯜꯂꯒ ꯅꯃꯥꯏ ꯌꯣꯟꯕꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯇꯧꯖꯗꯦꯍꯦ ꯀꯔꯤ ꯇꯣꯝꯕꯤ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤ ꯅꯆꯤꯟꯗꯣ ꯅꯪ ꯊꯠꯀꯦ ꯅꯪ ꯉꯁꯤꯒꯤ ꯅꯆꯤꯟꯗꯣ ꯅꯪ ꯍꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯤꯟꯁꯤ ꯊꯠꯂꯒ ꯑꯩꯗꯤ ꯐꯨꯒꯤ ꯈꯣꯠꯇꯅ ꯂꯩꯒꯗ꯭ꯔꯣ ꯅꯪꯗꯨꯝꯅꯦ ꯅꯁꯝꯗꯨ ꯐꯣꯏꯗꯠꯀꯦ ꯏꯁ ꯁꯦ ꯐꯣꯏꯔꯣꯁꯦ ꯐꯣꯏꯕꯤꯔꯣ ꯑꯩꯒꯤ ꯁꯝꯒꯁꯦ ꯅꯥꯔꯒꯦꯅꯦꯍꯦ ꯁꯛꯊꯤꯕꯤ ꯍꯣꯏ ꯏꯕꯦꯝꯃ ꯅꯁꯝꯗꯨꯗꯨꯝ ꯄꯥꯏꯗꯧꯗꯨꯗꯨꯝ ꯇꯨꯒꯠꯆꯩꯅꯦ ꯄꯤ ꯁꯧꯕ ꯁꯥꯔꯝꯒꯅꯤꯉꯦ ꯂꯧꯅꯔꯛꯀꯅꯤ ꯏꯕꯦꯝꯃ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯃꯁꯝ ꯑꯁꯤ ꯐꯣꯏꯒꯦꯗꯍꯦ ꯍꯥꯏꯗꯨꯅ ꯊꯔꯣ ꯆꯪꯁꯤꯟꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯇꯥꯞ ꯂꯥꯝꯗꯨꯅ ꯐꯣꯏ ꯐꯥꯎꯔꯛꯂꯝꯃꯤ ꯏꯌꯣ ꯊꯥꯗꯣꯛꯅꯦꯍꯦ ꯍꯤꯡꯆꯥꯕꯤ ꯊꯔꯣ ꯃꯩꯇꯠꯄꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯔꯨ ꯀꯣꯛꯄ ꯃꯈꯩ ꯅꯁꯝꯁꯤ ꯐꯣꯏꯒꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯁꯨ ꯊꯔꯣꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯛꯏ ꯊꯔꯣꯒ ꯇꯣꯝꯕꯤꯒ ꯀꯟꯅꯃꯛ ꯐꯨꯅꯔꯛꯂꯕꯗ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕ ꯑꯄꯥꯕꯤ ꯌꯦꯟꯗꯦꯝ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯊꯔꯣꯗ ꯀꯟꯕ ꯍꯧꯔꯛꯏ ꯑꯄꯥꯕꯤꯅ ꯍꯤꯡꯆꯥꯕꯤ ꯊꯔꯣ ꯍꯥꯏꯕꯤ ꯇꯣꯝꯕꯤꯒꯤ ꯃꯁꯝꯗꯣ ꯊꯥꯗꯣꯛꯑꯣꯅꯦ ꯅꯪꯕꯣ ꯑꯄꯥꯕꯤꯅ ꯊꯔꯣꯗ ꯌꯦꯟꯗꯦꯝꯅ ꯀꯜꯂꯤꯕꯗꯨ ꯎꯔꯒ ꯊꯔꯣꯒ ꯐꯝꯃꯤꯟꯅꯕꯤ ꯃꯦꯝꯆꯧꯕꯤ ꯂꯥꯞꯇꯛ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯄꯥꯕꯤ ꯍꯥꯏꯁꯤꯅ ꯊꯔꯣꯗ ꯌꯦꯟꯗꯦꯝ ꯑꯁꯤꯅ ꯀꯜꯂꯦꯅꯦ ꯑꯗꯨꯗꯤ ꯑꯂꯨꯁꯤꯅ ꯍꯦꯛ ꯊꯣꯝꯂꯒꯦ ꯃꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯧꯕꯤ ꯑꯄꯥꯕꯤꯗ ꯑꯂꯨ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯊꯣꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯑꯁꯨꯝꯅ ꯇꯥꯏ ꯍꯦ ꯑꯄꯥꯕꯤ ꯍꯅꯨꯕꯤ ꯅꯣꯏ ꯃꯊꯛ ꯀꯥꯡꯒꯨ ꯃꯤꯆꯪ ꯆꯪꯅꯒꯅꯨꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯀꯣ ꯑꯄꯥꯕꯤ ꯃꯦꯝꯆꯧꯕꯤꯅ ꯊꯣꯝꯂꯛꯄ ꯑꯂꯨꯗꯨꯅ ꯃꯥꯒꯤ ꯃꯌꯥ ꯑꯍꯣꯕꯗꯨꯗ ꯍꯦꯛ ꯄꯥꯜꯂꯝꯃꯤ ꯑꯌꯣ ꯍꯔꯦ ꯆꯥꯎꯈ꯭ꯔꯕ ꯑꯂꯨꯁꯤꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗ ꯊꯣꯝꯂꯛꯄ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤ ꯃꯥꯏꯔꯦꯟ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯦꯝꯆꯧꯕꯤ ꯇꯝꯅ ꯊꯣꯝꯂꯛꯏ ꯈꯪꯕ꯭ꯔꯥꯗꯣ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕꯤꯁꯤꯗꯤ ꯃꯥꯏꯔꯦꯟ ꯑꯗꯨ ꯃꯦꯝꯆꯧꯕꯤ ꯃꯁꯥꯗꯗꯤ ꯄꯥꯜꯍꯧꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯈꯣꯡꯕꯤꯗꯨꯗ ꯄꯥꯜꯂꯝꯃꯤ ꯈꯣꯡꯕꯤ ꯀꯥꯏꯔꯤꯅꯦ ꯇꯧꯔꯤꯁꯤꯗꯤ ꯍꯅꯨꯕꯤꯗꯪ ꯍꯥꯠꯇꯣꯛꯀꯦ ꯉꯁꯤ ꯌꯥꯏꯔꯝꯃꯨꯅ ꯉꯁꯤꯗꯤ ꯑꯌꯣ ꯃꯥꯏ ꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯦꯝꯆꯧꯕꯤ ꯇꯣꯔꯕꯣꯠ ꯑꯃ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯄꯥꯕꯤ ꯇꯝꯅ ꯊꯣꯝꯂꯛꯏ ꯑꯄꯥꯕꯤ ꯇꯣꯔꯕꯣꯠ ꯑꯗꯨꯅ ꯄꯥꯟꯕꯃꯛꯇꯤ ꯄꯥꯜꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯟꯗꯦ ꯂꯔꯤꯕ ꯊꯥꯡꯖꯤꯡꯁꯤꯡꯗꯨ ꯑꯃꯃꯝ ꯄꯥꯏꯈꯠꯇꯨꯅ ꯊꯣꯝꯂꯛꯏ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕꯤ ꯊꯥꯡꯖꯤꯡꯁꯤꯅ ꯊꯣꯝꯒꯦꯅ ꯍꯩꯃ ꯊꯥꯡꯖꯤꯡꯅꯦ ꯑꯌꯣ ꯏꯎꯔꯦ ꯍꯔꯦ ꯎꯏꯃ ꯃꯥꯏꯗ ꯄꯥꯜꯂꯦꯃꯤ ꯑꯄꯥꯕꯤꯅ ꯊꯣꯝꯂꯛꯂꯤꯕ ꯊꯥꯡꯖꯤꯡ ꯀꯌꯥꯗꯨ ꯃꯦꯝꯆꯧ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯏꯟꯁꯥꯡ ꯌꯣꯜꯂꯤꯕꯤ ꯃꯈꯥꯗ ꯐꯝꯂꯤꯕꯤꯁꯤꯡ ꯑꯗꯨꯗꯁꯨ ꯄꯥꯜꯂꯝꯃꯤ ꯍꯥꯟꯅꯗꯒꯤ ꯅꯨꯡꯉꯥꯏꯅꯗꯅ ꯂꯩꯕꯒ ꯃꯈꯥꯗ ꯏꯟꯁꯥꯡ ꯌꯣꯜꯂꯤꯕꯤꯁꯤꯡ ꯑꯗꯨ ꯁꯥꯎꯅꯔꯛꯇꯨꯅ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯑꯉꯝꯕ ꯊꯣꯝꯖꯅꯔꯛꯂꯝꯃꯤ ꯑꯁꯨꯝ ꯈꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯏꯟꯁꯥꯡ ꯌꯣꯟꯕꯤꯗ ꯅꯠꯇꯅ ꯉꯥ ꯌꯣꯟꯕꯤꯁꯨ ꯌꯥꯎꯅꯔꯛꯂꯤ ꯉꯥ ꯑꯇꯦꯛꯄ ꯌꯣꯟꯕꯤꯗꯨꯁꯨ ꯁꯔꯦꯡ ꯑꯆꯧꯕꯗꯨ ꯄꯥꯏꯈꯠꯇꯨꯅ ꯊꯣꯝꯒꯤ ꯇꯧꯏ ꯁꯤꯗꯤ ꯇꯥꯡꯃꯟꯈ꯭ꯔꯦ ꯄꯥꯝꯃꯨꯏ ꯋꯥꯏꯈꯨꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯝꯂꯒꯦ ꯃꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯋꯥꯏꯈꯨꯗꯨꯅ ꯊꯣꯝꯂꯛꯏ ꯅꯨꯄꯤ ꯉꯥ ꯌꯣꯟꯕꯤ ꯑꯃꯅ ꯆꯞꯄꯤ ꯋꯥꯏꯈꯨꯅ ꯅꯥꯇꯣꯟꯗ ꯆꯞꯄꯤ ꯑꯌꯣ ꯍꯩ ꯃꯈꯥꯗ ꯐꯝꯕꯤ ꯉꯥ ꯌꯣꯟꯕꯤ ꯑꯐꯥꯎꯕꯤ ꯅꯪꯁꯨ ꯀꯣꯡꯒ꯭ꯔꯦꯡꯁꯤꯅ ꯊꯣꯝꯒꯦ ꯅꯪꯁꯨ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯀꯣꯡꯒ꯭ꯔꯦꯡ ꯑꯗꯨ ꯑꯃꯨꯛ ꯊꯣꯝꯂꯛꯏ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯃꯗꯤ ꯉꯥ ꯑꯇꯦꯛꯄ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯊꯣꯝꯅꯔꯝꯃꯤ ꯁꯣꯝꯗ ꯊꯔꯣ ꯇꯣꯝꯕꯤ ꯑꯅꯤꯁꯨ ꯃꯁꯝ ꯐꯣꯏꯕꯗꯨ ꯊꯥꯗꯣꯛꯅꯗꯦ ꯇꯣꯝꯕꯤ
ꯃꯁꯝꯗꯣ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯎ ꯃꯣꯔꯣꯛ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯊꯔꯣꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯁꯠ ꯍꯦꯛꯇ ꯅꯣꯏꯁꯤꯜꯂꯤ. ꯃꯤꯠ ꯀꯣꯜꯂꯤ ꯑꯩꯒꯤ. ꯎ ꯃꯣꯔꯣꯛꯅꯤꯅꯦ. ꯑꯩ ꯁꯤꯔꯦ. ꯃꯤꯠ ꯇꯥꯡꯉꯤꯗꯅ ꯁꯤꯗꯤ. ꯎ ꯃꯣꯔꯣꯛꯀꯤ ꯑꯁꯥꯕꯗꯨꯅ ꯊꯔꯣ ꯇꯣꯝꯕꯤꯒꯤ ꯃꯁꯝꯗꯨ ꯊꯥꯗꯣꯔꯛꯂꯤ. ꯇꯣꯝꯕꯤꯅ ꯍꯥꯏ, ꯈꯪꯕ꯭ꯔꯥ ꯅꯪ ꯀꯝꯗꯧꯏ? ꯁꯥꯔꯩꯅꯤ ꯍꯧꯖꯤꯛꯇꯤ. ꯁꯥꯔꯩꯅꯤꯕ. ꯑꯁꯨꯝ ꯇꯧꯅ ꯀꯩꯊꯦꯜꯒꯤ ꯂꯥꯟ ꯊꯣꯛꯂꯝꯃꯤ. ꯑꯆꯠ ꯑꯋꯣꯛꯁꯤꯡꯁꯨ ꯊꯥꯡꯖꯤꯡꯅ ꯄꯥꯟꯕ ꯌꯥꯎ, ꯇꯥꯔꯤꯕ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯕꯨ ꯈꯨꯟꯖꯤꯟꯕ ꯌꯥꯎ ꯇꯧꯅꯔꯝꯃꯤ. ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯅ, ꯍꯩ ꯕꯦꯝꯃ, ꯃꯥꯏꯔꯦꯟꯗꯨ ꯈꯨꯟꯖꯤꯜꯂꯨꯅꯦ. ꯃꯗꯣ ꯍꯣꯔꯦꯟ ꯃꯥꯏ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯁꯤ. ꯏꯃꯥ, ꯃꯥꯏꯔꯦꯟꯁꯦ ꯆꯥꯎꯃꯟꯗꯅ ꯈꯨꯠꯅꯥꯃꯅ ꯈꯥꯎꯁꯦ ꯍꯥꯡꯗꯣꯛꯂꯒ ꯈꯨꯠꯅꯥꯃꯁꯤꯅ ꯊꯥꯡꯒꯠꯂꯒ ꯍꯥꯞꯄ ꯉꯝꯗ꯭ꯔꯦ. ꯈꯥꯎꯁꯦ ꯑꯝꯇ ꯄꯥꯏꯌꯨꯁꯦ. ꯀꯗꯥꯏꯅꯣ ꯁꯤꯁꯦ ꯍꯥꯞꯆꯤꯜꯂꯛꯎ. ꯊꯥꯡꯖꯤꯡꯁꯤꯅ ꯄꯥꯜꯂꯗꯤ ꯏꯃꯥ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦ. ꯑꯃꯁꯨ ꯄꯥꯏꯔꯛꯏ ꯏꯃꯥ. ꯍꯥꯏꯅꯔꯤꯉꯩ ꯀꯣꯕꯤ ꯑꯃ ꯃꯃꯥ ꯃꯆꯥꯅꯤꯒꯤ ꯃꯃꯥꯡꯗ ꯄꯣꯞ ꯍꯦꯛ ꯇꯥꯔꯛꯏ. ꯀꯣꯕꯤ ꯑꯃꯁꯨ ꯇꯥꯔꯛꯏ. ꯕꯦꯝꯃ, ꯁꯤꯁꯦ ꯀꯣꯕꯤꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯨ. ꯏꯃꯥ, ꯌꯥꯔꯦ, ꯌꯥꯝꯃꯟꯈ꯭ꯔꯦ. ꯊꯥꯡꯗꯨꯗ ꯄꯨꯔꯒ ꯆꯠꯄ ꯉꯝꯂꯔꯣꯏꯌꯦ ꯑꯩꯈꯣꯏ ꯑꯅꯤ. ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯃꯈꯣꯏ ꯈꯔꯗꯤ ꯉꯥꯖꯥꯎ ꯈꯨꯟꯅꯕꯅ ꯈꯨꯟꯕ, ꯏꯟꯁꯥꯡ ꯈꯨꯟꯕꯅ ꯈꯨꯟꯕ ꯇꯧꯅꯔꯝꯃꯤ. ꯇꯟꯖꯥꯗꯨꯗ ꯀꯩꯊꯦꯜ ꯁꯦꯟꯗ꯭ꯔꯥꯡ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯈꯔꯁꯨ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯁꯤꯡꯒꯥꯎ ꯍꯨꯔꯥꯟꯕꯁꯨ ꯌꯥꯎꯔꯝꯃꯤ. ꯑꯣꯏꯈ꯭ꯔꯦ ꯀꯩꯊꯦꯜꯗꯨ ꯅꯨꯃꯤꯠꯇꯨꯃ ꯀꯨꯝꯍꯩ. ꯏꯟꯁꯥꯡ ꯅꯥꯄꯤ, ꯉꯥ ꯇꯦꯛꯄ, ꯆꯐꯨ ꯑꯀꯥꯏꯕ ꯀꯌꯥꯅ ꯅꯣꯡ ꯆꯨꯕꯒꯨꯝ ꯂꯝꯕꯤꯒꯥꯗꯨ ꯄꯨꯡꯇꯥꯎ ꯍꯦꯛ ꯇꯥꯎꯔꯤ. ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅꯔꯝꯃꯤ. ꯇꯟꯍꯧꯕꯤ ꯃꯥꯁꯨ ꯁꯣꯝꯗ ꯏꯔꯥꯡ ꯃꯔꯛ ꯑꯗꯨꯗ ꯄꯣꯠꯆꯩꯗꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯖꯩ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯔꯣꯝꯗꯒꯤ ꯄꯥꯏꯔꯛꯄ ꯂꯐꯣꯏ ꯂꯐꯥꯡꯅꯣ ꯃꯃꯥꯏ ꯑꯗꯨꯗ ꯄꯣꯞ ꯍꯦꯛ ꯄꯥꯜꯂꯝꯃꯤ. ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯍꯧꯔꯒꯦꯗ. ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕꯒ ꯌꯥꯕ ꯅꯠꯇꯦ. ꯍꯥꯏꯗꯨꯅ ꯇꯅꯧꯕꯤ ꯃꯌꯨꯝꯗ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯄꯤꯁꯛꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯃꯧꯅ ꯇꯍꯥ ꯍꯜꯂꯛꯄ ꯎꯕꯗ ꯃꯥꯁꯨ ꯍꯪꯂꯛꯏ. ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯉꯁꯤꯗꯤ ꯉꯜꯂꯤꯗꯅ ꯅꯪ ꯍꯜꯂꯛꯄꯁꯦ. ꯏꯃꯥ, ꯀꯩꯊꯦꯜ ꯂꯥꯟ ꯇꯧꯔꯦ. ꯊꯥꯡꯖꯤꯡ ꯊꯣꯡꯕꯅ ꯊꯣꯡꯕ, ꯃꯥꯏꯔꯦꯟ ꯊꯣꯡꯕꯅ ꯊꯣꯡꯕ. ꯑꯩ ꯀꯣꯛꯀ ꯉꯥꯎꯏ ꯏꯃꯥ. ꯍꯩꯃꯥ, ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯑꯩ ꯃꯔꯝꯒ ꯈꯪꯗꯦꯗ ꯏꯃꯥ. ꯃꯤ ꯈꯠꯅꯕ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯅꯤ. ꯑꯗꯣ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ. ꯍꯦꯛꯇꯅꯦ ꯄꯣꯠ ꯆꯩ ꯊꯣꯝꯅꯕ ꯍꯧꯔꯛꯏ. ꯑꯩ ꯐꯥꯎꯕ ꯂꯐꯣꯏ ꯂꯐꯥꯡꯅ ꯄꯥꯜꯂꯤꯅꯦ ꯏꯃꯥ. ꯏꯆꯦ ꯑꯣꯟꯊꯣꯛꯄꯅꯤꯗ. ꯁꯟ ꯑꯉꯥꯎꯕꯅꯤ ꯋꯥꯏꯅꯕꯗ ꯏꯃꯨꯡꯁꯨ ꯁꯣꯛꯂꯕꯣꯏꯔꯦ. ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯁꯣꯛꯇꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦꯁꯦ. ꯏꯃꯨꯡ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡꯒꯅꯦ ꯆꯥꯊꯣꯛꯂꯨꯔ ꯆꯠꯂꯨ. ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯌꯦꯡꯗꯤ ꯀꯩꯊꯦꯜ ꯆꯠꯂꯔꯣꯏ. ꯏꯔꯥꯡꯗꯣ ꯃꯇꯥ ꯑꯃꯅꯤ. ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯂꯦꯞꯊꯣꯛꯂꯒꯦ ꯏꯃꯥ. ꯍꯣꯏ ꯆꯠꯂꯨꯔꯅꯨ ꯏꯃꯧꯁꯤꯗꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯏꯟꯁꯥꯡ ꯌꯣꯟꯕꯤ ꯑꯃꯗꯤ ꯉꯥ ꯌꯣꯟꯕꯤ ꯄꯨꯝꯕ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯋꯥꯌꯦꯜꯂꯝꯃꯤ. ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥ ꯇꯥꯒꯦ. ꯅꯨꯄꯤ, ꯅꯪ ꯍꯥꯟꯅ ꯍꯥꯏꯌꯨ. ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗ ꯃꯈꯨꯠ ꯊꯤꯜꯂꯛꯏ. ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯄꯨꯅꯦꯝꯖꯔꯤ. ꯑꯩꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯍꯥꯏꯖꯒꯦ. ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ. ꯀꯩꯊꯦꯜ ꯑꯁꯤꯗ ꯏꯟꯁꯥꯡ ꯌꯣꯟꯕꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯏꯅꯤꯡꯊꯧꯅ ꯁꯪ ꯁꯥꯕꯤꯔꯤ. ꯑꯗꯨꯗ ꯃꯈꯣꯏ ꯑꯁꯣꯝꯒꯤ ꯀꯥꯡꯕꯨꯁꯤꯅ ꯂꯩꯃꯥꯏꯗ ꯃꯆꯤ ꯊꯥꯗꯨꯅ ꯌꯣꯟꯁꯤꯜꯂꯤ. ꯃꯔꯝ ꯑꯁꯤꯅ ꯆꯨꯝꯅ ꯏꯟꯁꯥꯡ ꯌꯣꯟꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯍꯟꯊꯔꯛꯂꯦ ꯏꯅꯤꯡꯊꯧ. ꯑꯗꯨꯗꯤ ꯅꯥꯀꯜ ꯑꯃꯒꯤ ꯋꯥꯃꯨꯛ ꯍꯥꯏꯔꯣ, ꯇꯥꯔꯒꯦ. ꯊꯥꯔꯣꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ. ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯅꯤꯡꯊꯧ, ꯂꯥꯟꯕꯗꯤ ꯑꯩꯈꯣꯏ ꯄꯣꯠꯐꯝ ꯂꯩꯖꯗꯕꯁꯤꯡꯅ ꯂꯥꯟꯕ ꯑꯗꯨꯃꯛ ꯇꯥꯔꯕꯗꯨꯅꯤ. ꯑꯗꯨꯕꯨꯅꯦ ꯏꯅꯤꯡꯊꯧ, ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯏꯟꯁꯥꯡ ꯌꯣꯟꯅꯤꯡꯕꯕꯨ ꯀꯅꯥ ꯂꯩꯔꯝꯒꯅꯤ? ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯏꯆꯥ ꯃꯕꯨꯛ ꯊꯟꯅꯕꯗ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯊꯕꯛ ꯊꯤꯔꯛꯄꯅ ꯑꯁꯤ ꯄꯨꯝꯕ ꯊꯣꯛꯂꯤꯕꯅꯤ ꯏꯅꯤꯡꯊꯧ. ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯋꯥꯌꯦꯜꯂꯛꯂꯝꯃꯤ. ꯐꯔꯦ ꯑꯗꯨꯗꯤ. ꯑꯁꯤꯒꯨꯝꯕ ꯈꯠꯅ ꯆꯩꯅꯕꯁꯦ ꯊꯣꯛꯇꯅꯕ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯤꯡꯗ ꯁꯪ ꯑꯅꯧꯕ ꯑꯃ ꯁꯥꯔꯒꯦ. ꯃꯗꯨꯅ ꯄꯣꯠꯐꯝ ꯂꯩꯇꯕ ꯅꯈꯣꯏꯁꯤꯡ ꯐꯝꯂꯨꯀꯣ. ꯊꯥꯔꯣꯅ, ꯏꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯖꯔꯦꯗ. ꯃꯗꯨꯃꯛ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕꯅꯤ ꯏꯅꯤꯡꯊꯧ. ꯑꯗꯨꯗꯤ ꯍꯌꯦꯡꯃꯛꯇꯒꯤ ꯁꯪ ꯑꯃ ꯁꯥꯕ ꯍꯧꯔꯒꯦ. ꯅꯈꯣꯏ ꯑꯃꯨꯛ ꯈꯠꯅꯔꯅꯨꯀꯣ. ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯈꯠꯅꯕꯗꯒꯤ ꯃꯤꯆꯝꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯦ. ꯃꯇꯨꯡ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ. ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯔꯩ ꯂꯩꯇꯕꯨ ꯌꯦꯡꯅꯔꯒ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤꯀꯣ. ꯊꯥꯔꯣꯅ, ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯨꯛꯇ ꯄꯨꯟꯅ ꯂꯥꯎꯁꯦ. ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯥꯎꯔꯤ. ꯀꯅꯥꯅ ꯑꯔꯥꯟꯕꯅꯣ, ꯀꯅꯥꯅ ꯑꯆꯨꯝꯕꯅꯣ? ꯂꯥꯟꯗꯕ ꯉꯝꯕ ꯃꯤꯕꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯕꯔꯥ? ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯅꯤꯡꯕ ꯉꯥꯛꯇꯅꯤ. ꯃꯐꯝꯅ ꯇꯥꯟꯖꯥꯅ ꯃꯑꯣꯡꯅ
ꯁꯣꯏꯈ꯭ꯔ ꯂꯥꯟꯈ꯭ꯔꯕꯁꯨ ꯋꯥꯈꯜ ꯇꯥꯟꯅꯔꯕꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈꯤ꯫ ꯆꯦꯜꯂꯕꯁꯨ ꯄꯨꯊꯕ, ꯂꯦꯞꯂꯕꯁꯨ ꯄꯨꯊꯕ, ꯆꯥꯡ ꯑꯃꯗ ꯆꯠꯂꯨ ꯇꯥꯛꯄꯤꯔꯝꯕꯅꯤ ꯄꯨꯟꯁꯤ ꯂꯝꯕꯤ꯫ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯁꯪꯂꯦꯟ ꯑꯅꯧꯕ ꯑꯃ ꯅꯤꯡꯊꯧ ꯃꯥꯅ ꯁꯥꯕꯤꯔꯕꯗ ꯂꯝꯕꯤ ꯃꯁꯤ ꯑꯃꯗꯤ ꯂꯩꯃꯥꯏꯗ ꯄꯣꯠꯐꯝ ꯊꯥꯗꯨꯅ ꯏꯟꯁꯥꯡ ꯌꯣꯜꯂꯝꯕꯤ, ꯉꯥ ꯌꯣꯜꯂꯝꯕꯤ ꯄꯨꯝꯕ ꯁꯪ ꯑꯅꯧꯕꯗꯨꯗ ꯃꯥꯒꯤ ꯃꯐꯝ ꯀꯟꯅꯗꯨꯅ ꯐꯝꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯈꯠꯅ ꯆꯩꯅꯕ, ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯕꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯗꯦ꯫